Kuki-dagi cheksinna THADOU protest tawkhre. Assam-da Kuki-singna THADOU-gi lusingba halakpa amasung Kuki supremacy-da THADOU-singbu thamnanaba honaragliba asidagi kanbinanaba state aduda khundariba THADOU-singna yamna sauna protest tawba hawkhre. Handakta Assam-gi Karbi Anglong district-ki Maza city-dagi THADOU-gi lusingba nehekam zomhaw hatkibadu THADOU inpi Assam-nasu yamna kanna condemn tawkhre. Kuki-singna kanglupki irang asi Manipur khaktada natana Assam Mizoram-dasu sandoknaba yamna kanna honare. Makoina khulai pairaga THADOU-gi chamjaraba micham miyambu tamthina otpiri hatokpiri. Tamthiraba Kuki-sing asidagi THADOU-singbu kanbiu hainasu CM-da memorandum pisinkhre. Rims Hospital asi lairaba singidi mongphanga sapmanare JAC haukiba September amagi ahingda Rims Hospital da laikhidraba IMPHAL East District ke sekta mayai lekaidagi yengkhom keso sahi 58 ke mesiga aduga mari leirana JAC ama semkibaga loinana ngasisu asiba haksang JAC amadi imung manunggi miyoisingna loksindana leire JAC ki convener yengkhom Nonoi sana puna phongdokhibada yengkhom kesogi misi adu Rims ki doctor amadi staff singna cheksinba watpa amadi thoksadabadagi thokibane Rims Hospital asi lairaba singedi mongphanga chapmanare misi asigi matangda Rims ki maikedi chapchaba ama khanghanbaga loinana maral leiba sing cherak pidri fawba asiba haksang loksin khiroi haike ningsingba yabadi numit khrani gi mamangda Rims Hospital da mauna amasu leikidabagi matangda Irang thokibaga loinana misi adugi matangda Rims ki maikedi inquiry committee ama semna tijinbagi thabak chathakibani Churachampur district dagi Assam da lakhiba gari amadagi lupa crore 9 henbagi drug fare Manipur ge Churachampur district dagi lakhiba car ama lower Assam da lupa crore 9 henbagi drug kwanana fare haire paw asina makhatana hairibana drug kwanana faraba angangwa machugi Hyundai I car adugi registration number na MN01 AW 2641 ni haukiba September amada gari asi yamna chinganingai oiba mongda lawari Assam ge area da lakpa ubadagi security na Aman ground area da khamduna check tawki maduda car aduda tongan ba soft case Humputara marida haplaga puramba heroin sing adu phagat pangam kibani amasong police station asige manung chanba makhaw village dagi saidu by fai chei kuntra mapan apokpa thangkho kawe makhoi dagi phagalaba drug sing adu market ta lupa crore 9 heli pharaba sing adu NDNPS Act ke makhada ain goi ba thabak sing lokhotpa hore operation adu Kamru police headquarters ke assistant superintendent Kamel Kumar Pathan na le tawkibani amaromda ngarang Manipur police na IMPHAL West ke maklang dagi Borelo zip MN01 AA 3886 da yungo lising amachani panpuraga lakpagi lambida fare haire farba miyoi sing adudi Tamelong district ke JIRI village dagi Thomas kamai cheni pumari Tamelong khunjau dagi Lili pamai chei nimpu amasung Tamelong main bazar dagi Sinkuldin pamai chei kunthani pan kawi farba miyoi sing adu makoi dagi phagalaba poram sing adu loinana excise department ta sinakhre haire Gynecologist Dr. Sharam Bafare, Assam ge Silchar Medical College amasung Hospital asigi Gynecologist Department ke OPD da masana doctor ni haizaba naha ama Kasar Police na farba matung makhataba investigation chathakre haire paw asina makhatare bade haukiba August 18 dage Silchar Medical College amasung Hospital da OPD gi matamda yamna thajadaba mawongda miyoi amana gyne gi doctor saduna anaba singyeng bagi matau adu ubada hospital asigi staff singna chinaba fauke loinana college asigi principal Dr. Buster Gupta da staff singna pirakpa paw adu confirm toraba matungda principal masana OPD da laktuna yengsinbada Dr. Shadna OPD matamda yawba ubadagi khudakta kasa police da paw piraga phagatkhibani faraba miyoi adudi mamingna Huisen Ahmad Barhuya kawe Assam gi Katigora dagi ne Police na chathakiba investigation da faraba miyoi asina online da stethoscope amal leiraba matungda Silchar Medical College amasung hospital da lakuna OPD da patient sing yengba yawkhibani haiba khangle haina Kasar Police ke senior SP Numal Mahatana agency da phongdokre Modi gi Manipur khongchat yamna TENBA amade yamna thengba khongchat OIGANI Jairam Ramesh Chahi ani henna ethnic balance mayognariba Manipur da Bharat ke Prime Minister Narendra Modi na tha asigi tarahumdoi da Manipur da chatlaba yai haina thaznariba ase yamna TENBA amadi yamna thengba khongchat OIGANI haina Congress ki General Secretary in charge of Communication Jairam Ramesh na phongdokre Mahak na hai
Prime Minister na sahi ani hena Manipur gi miyambu miraiduna thamlaga malem gi leba kayada koiduna chatke amade awang nongpok ki state Assam amani Arunachal Pradesh satlabasu irang mayok nariba Manipur di khak chatkide double engine sarkar asna Manipur da miyoi tani yankai hena sikiba amade miyoi lising humpu henbana relief camp sing da sangjapam loguna leirabasu miyangi damak khandana Manipur da prastel run thamjiduna lakli thakumapan hena Prime Minister na Manipur gi CSO sing amade political delegation amata unadana lakli legendary theater personality Ratan Thiam lekidabadaso wa maset amata ngangkhide amadi awaba phawba phungtokhide hainasu marasirakre MU da Hindi lon sizinnagadabani haina khangan kibadu matam kharagi oina chanahan kidrei Manipur University Kanpur ge section amasung department khudingmak ki official note amasung draft sing da Hindi lon sizinnagadabani haina khangan kibadu matam kharagi oina chanahan kidrei Manipur University ge register na ngarang thokkiba official order amagi matung inna University asige section amasung department khudingmak ki official note amasung draft sing da Hindi lon Sungsoi soidana sizinna bakhangan kibadu procedural lapse khara leibana makha taba order ama thokri fawba tanaroi order asigi mari leinaba authority gi ayaba lauraga issue tawbani hairi panbayarbadi university asima ke register professor Y Pramjit Singh na khuyek piduna mamang tha August 15 da thokiba official order amagi matung inna August tha adumaki tang Nipan da pangthokiba official language implementation committee gi mefamna laukiba ware ki matung inna university asige section amasung department khudimaki official note amasung draft sing da Hindi lon sizinna ba wafam thamlakhibani masigal loinana sahi amada marirak yengsinnabagi tabak chathagani haina su khangalakibani IMPHAL JIRI LAMBIDA landslide thokpadagi gari cab PANDUNA LEIRE National Highway 37 IMPHAL JIRI BAM lambi parengi None district ki KHONGCHAT railway manakta singningkhairakpadagi lambi phumjinkibadagi chathok chasin tawba yadabadagi JIRI BAM dagi IMPHAL tamna pochai puduna lakpa gari kaya haujik PANDUNA LEIRE haire ngarang ahing thokhiba chingningkhaibagi thodok asigi paw hek phangbaga lambi sembagi thabak chathariba ABCI company gi kangbuna JCB amadi excavator machine ani sizinaduna ngasi ayu anganbadagi lambi sengdokpagi thabak chathaba haukhre numit jungba pung 12 taba matamda lambi sengdokpa loiduna man yaudaba gari sing chathok chasin tawba haukhre haire paw asina hai lambi sengdokpa loirabasu lambi gi phibam khara phatabana maram oiduna man yauba gari sing di chathok chasin tawbada khudong sadaba mayok nagadabadagi jiri bam lomdagi man puduna lakpa gari sing panduna leire ABCI gi PRO gi maikaidagi phongdokhibadi ngasi numidang warang phawbadadi lambi sengbagi thabak pumloi loiduna man yauba gari sing lanthok lansin tawba yaragani adubu mafam adugi chinggi saruk sing ase asonba leibak oibanina nong tarakpa matamda chingningkhaibagi thabak ase thokpa yabagi chingnaba leiri hairi Nongthakta plan ani thengainabada miyoi ama sire ahum soglei awang nongpok thangba Kororedo da apikpa plan ani nongthakta thengainabada miyoi ama sikibaga loinana atopa miyoi ahum asok apandangle haina authority na phongdokre Kororedo gi airport amada landing taunaba tharang tawringaida soibadagi plan ani adu nongthakta thengaina kibani Federation Aviation Administration ge report amana hai Fort Morgan Municipal Airport ta landing taunaba honabada Cessna 172 amasung extra Fuxi Ubau EA300 thengaina kibani miyoi ani tongba plane animak nongthakta kairaga mai chaklakki haina Mogal country ge sheriff ki office na phongdorake Cessna 172 da tonglakpa miyoi ani asok apannangke atopa plane adu da tonglakkiba miyoi ama sokpadagi khudakta manak nakpa hospital da pukhatuna laikatnake atopa miyoi adudi thodok thokpamda adumak laikhitre haina sheriff ki office na phongdorake thodok asigi matangda mari leinaba authority na investigation chathaba haukhre